Good evening, Mayam. Maktada Mayam both thanks Ajari. Mayam ki support you with the Masi a hello man to Jarpani video machama. You know the Mayam ki support Yaudan Nasi a Hanna video Shemanga Moidabani. You know the Mayam na Mamangi video that Yam support to Bidana Mayamna Mayamgi of us have then Pirapadigi Nasi in a Hanna video Samjarpani Ahamboina Mayam both thanks. Port Kara luxury. Haying Putogningai, Kanading Handigi, Nong Hachubdigi, Putopangam Dragasum Leramane, Adubo, Hujik Nong Shinjuka Paramina, Haying Digi To again a Kanjari, Adu items, Haying Putoka items ready to Ratamjarapune, Masi items, Amchali, Mayaming View, Masi item brand Gimamin, Pot Gimamin Makti Hajar Roge, now Mana Takpiri, Mamin Lobigunu Yam Baina, Admaduna, Mamin Makti Hajar Roge, item Dishini. Udum Kanga Money Mayamna. See a next to Nasi, Shibdim among those Lapani, Adu Hujiksu, Dimaniam Lajari Masi Masishu Putoxrakani Hayamka Adu Mayam the Hanna Hajar thanks Mayamgi support Yaudana came to Tawangam Dabani. I know any super video Sema issue. Mamangi video do the support Fazaman Kivigi Mayamgi what Mayamgi. Kaya Mayamna hope ama pirakpadagi ay thabuk se success oini haiba khangba gidongta ay among hana video hapcharakpani leather masisi yam phajai adu mayamna hayeng amutang try tawsi nongsing chudaba tardi hayeng thongne tawjarke adu hayengi location sina mayamna harakpi matung ina ay se hayengi location se khoigi khongnangani karaki mau market ki mamang maktada phamjagani Mau market ki mamang maktada ay lejagani aduna mayam yardi matam sangadi lengthok piro masi yam fajamni loafer ni yam thina fajai sweat leather ni yam fajai aduna mayam hayeng amadi amta lengthok piro mayam support do Mayam gi support se kaujaba ngamjaroi masi mayamna ahamba video first video da anta support tawbirakane be thajadamni adu mayam gi support se masi kai haini masi aina singma ngamjagadam mande masi mapok tadi mayamna yam nusiba comment amasung support comment yam tawbirai mayam gi comment para matungda aina tawri thabuk se success oini have je masi chap chana ilepe Maduna hayengi ready ni in tawjarai se ano mayam du kitang uchage hayengi ready se si aurakani aduga item kharasu add tawrakani jeans kumba akhoi original jeans kumba adigi Bangladesh t-shirt kumba madu sukhra pujarakani Bangladesh t-shirt yam phajai ano mamanju yam hongna sarakani aduna mayamna hayeng matam sangadi kitang lengthok piro mau market ta adu nasigi oinadi sida loisanjarage mayambu khurumjari adubo harau mun namjarakoni nasi video se mayam nang tang like amusung subscribe ung ta tobiramo support ung ta tobiramo